आकाशवाणी इम्फाल खित्रमयुम चित्रभानु न पाउ पाजरी अहानबद मरु ओइबा पाउ सिक्योरिटी फोर्स न राज्य सिगी तोंगान तोंगान बा मफम कयादगी आइना थिंख्रबा लुप सिंगी मियो कया लेपना फगतली फसाइना आयुष मंत्रालय ग खनरबा मतुंदा आयुर्वेदा आहारगी कैटेगरी मखादा आयुर्वेदा गी चिंजाक्सिंग सेम सानबगी डेफिनिटिव लिस्ट अमा पुथोकले मालेमदा ngwa khaidigi yamna puthokpa leba singi manungda varat na anishuba mafamda leire amashung kendragi railway mantri Ashwini Vaishnav Vafnagar Ajodhya can weekly express train ngasi Vafnagar railway station dagi lamtharagani Security force na raja asigi tongan tonga ba mafam singda thi humbagi thabak lepna chathari raja gi police control room gi chirol amana hai security force ki kamu nangarang Imphal East Zilla gi larigam ba makha lekai digi ke PPWG gi miyo ama fagat ki mangondagi mobile phone ama amasung Aadhaar card ama fangki makha tana Thobal Jilla gi manung tana leiba hero uyo chingdagi pripak pro gila logba ani fagat ki makhoidegi magazine yaw pistol ani nomai maru tere chaka ani panba gari ama mobile phone ahum amadi sim card mari fagat ki hauki ba irai numiter security force ki kambu amana kangpopi jila ge tongan tongan ba mapam ani da thi humba gi thabuk chathabada NDPS eki makhada miyo ahum fagat ki makhoidegi brown sugar amasung opium kilogram ahum ganja gram chamanipu sale oina lupa lising kulhumde amasung mobile phone taramari fagat ki Manipur Police amasung Security Force ki kambuna numit asimaktada Langol Type 2 degi KCP Self Style Measure ni haiba miyo ama phagat ki numit asimaktada Imphal Zilla gi Mantri Pukri degi KCP MFL gi lalhoba amasu fakhi amaromda Manipur Police ki kambu amana ngarang Imphal East amasung Imphal West Zilla da har yonba tukan sing amasung har pasindina thamliba godown sing da thi humbagi thabuk chathaduna yengsinkhre maduda har yoliba karwawala singna sarkar da registration tobra amasung ain kaina thabuk sing chathabra haibisigi matang de yengsinki niyam kaina har yolamba tukandar amasu phagatki Manipur gi apun bagi saktam kaiba yaro haiba wakhalonda income zalising machama pamafudra tereki August mari de chat ki bamiyangi khongchet adubu ningsing duna hayeng kunipan suba Manipur Integrity Day gi thoram pangtokani Imphal gi mapal kangjebung gi nongpok thangba saruk te leba Manipur Integrity Pillar da haikat lekat tamlaba matungda mapung oiba thoram Imphal gi GM Hall da pangtokani All Manipur United Clubs Organization amukona sinba thoram asida tongan tongan ba civil society organization singi mihusina saruk yagani Dynamic Boys Kakching Kuno Amadi Healing Point Kakching Punna Sinduna Nisa Sinanaba Pandam the Miam Bukangan Begi Thorum among us Pangtokre Thorum Aduda Lamdam Adugim Hirushing Amadi Miam the Sarpyaki Mai masingi lamda hena chakot hanabagi pandam da Nagaland gi Mukhyamantri Nifiri oina Samagra Shiksha Scheme gi Makhada School Yankai Matu Shana bagi project virtual oina hokdokre Kohima gi residential complex da pangtokpa thorum amada wa ngangbada suriyo ne hai rajya sibu hena chakot hanabagi damakta sarkana manaba madi magulebe shiksha pinena bahonaduna lakli mangna hai Englishing ani tarama pandagi hona samagra scheme gi makhada sengasagana wi damak Nagaland da lupa koti chani rongi sampam kai thokre masigi manung da lupa koti chama yankhani pan rongi project sing lo shinkre lemhori ba lupa koti kulumdo henbagi project sing asigi manung da school building hostel oza sing gi quarter boundary wall saba amadi aphaba ising phangana ba pandam thamle India Meteorological Department hairi Arunachal Pradesh sa ngasi kanbadegi na yamna kanbai fawgi changda nong chugani amadi rajya asigi zilla ahum da red alert lokthokre hariba jilla ahum adudi East Kameng Papumpari amadi West Siangni paw sina makhata na hai hariba zilla sing asida akha araw amadi akanba nong chugani red alert lokthokraba zilla ahum asigi mathakta atopa jilla manga dana orange alert amadi lemhoriba zilla singdana yellow alert lokthokre Amorom da Nungchu Bengal Sikkim amasung Meghalaya da sungasi akan menong chugani hari Tamil Nadu Madhya Pradesh Jharkhand Rajasthan Uttarakhand Uttar Pradesh Kerala amasung Bihar da su akan menong chugani NEET PG lisingani kun manga gi parikya sif amakhakta dangasi pangthokle masida medical graduate lak ani lising yang khairom na parikya asida saruk thari Computer based National Board of Examination in Medical Sciences and logba parikya asida mai paklaba candidate singna MD MS amadi ati postgraduate medical course sing tamnamna bani tabiriba pawasi Akashvani Imphal dagini
Food Safety and Standard Authority of India Fasaina Ayush Mantraloga Khanerba Matunda Ayurveda Ahargi category Makada Ayurveda gi Chinjak Sing Sem Sanabigi definitive list ama puthokre Masina Varaki Ayurveda gi Chinjak Singi Magun Hengadhambada Chawna Mateng Oiragani Food Safety and Standard Ayurveda Ahar Regulation Lising and Kunitogi Makada Sem Sagadoriba Ayurveda gi Pothok Sing Asi Sakanglaba Ayurveda gi Lari Sing the Iramba Machal Sing Amadi Sem Sabagi Moongda Chetagani Kendra gi Ayush ki Rajya Mantri Pratap Rao Yadav na Hai Miyamna Ayurveda da Aharbu Puning Togapa Oina Numit Kudingi Sinariba Poche Sing the Ayurveda gi Potok Sing Sinaduna Tungkoina Hakchang Pana Lena Bagi Pandam Tangadavani Mahana Makatan Hai Potok Sing Asina Hakchang Famata Natana Immune System Forgathanba Jaba Tunghan Bagalwena Hakchang da Nadi Yikana Tambada Mateng Oiragani Kendra Fisheries Amasung Animal Husbandry Mantri Rajiv Ranjan Singh Hairi Malem Danga Kwadi Yamna Putopa Leba Sing Manunda Varana Anishpada Mapam the Lady Nongchu Banga Bihar Jharkhand Amasung Chhattisgarh Digi Lakpa Mihut Singa Lunana Kolkata Dangarang Mantrina Sabapati Ojuna Pantokiba Mipam Amada Ngagi Poto Hinganaba Amadi Lamasida Mayok Nariba Kudung Chadaba Singi Matangda Kumna Kanaki Mipamadu da PM Machi Sampada Yosna Kisan Credit Card Amasung Ati Tongan Tongan Basking Kagi Matangda Sukhanaki Mantri Hai Nongchu Bangal da Kungangi Lamsing Yauna Mapong Kaya da Pukri Kaya Marum Lay Masina Raja Adugi Ngagi Poto Henganan Bada Chawna Mateng Pangani Paumising da Wangang Bada Mahang Hai Ngagi Potok Asi Lising Ani Tara Humdoi Tara Marida Putoki Bachang Aduga Changdam Nabada Lising Ani Kunmari Kunmangada Chada Chama Sumda Ahumgi Changda Hengat Lay Kendra Rail Mantri Aswini Beshavna Vafnagar Azodhya Can Weekly Express Train ngasi Vafnagar Railway Station dagi lamtharagani Mantrina Virtual Oina Rewa dagi Pune Fawa Chatkataba Amasung Jabalpur dagi Raipur Tana Chatkataba Rail Gari Anisut lamthagani Thorum Aduda Gujarat ki Mukhyamantri Bhupendra Patel Madhya Pradesh ki Mukhyamantri Mohan Yadav Chhattisgarh ki Mukhyamantri Biju Bayo Sai Amasung Kendra ki Mantri Singh Manshuk Mandavya Amasung Nimu Ben Bamania Saruk Yagani Akasvani Paumin Hai Anowa Rail Gari Asina Gujarat Rajasthan Chhattisgarh Madhya Pradesh Uttar Pradesh Amasung Maharashtra gi Miyangi Chatok Sasinda Kanaba Piragani Bafnagar Zodia Can Weekly Express Train Asi Bafnagar Terminus dagi Ningthogaba Khudingi Ayupung Ama Minute Yankei dagi Tha Asigi Taramathoi dagi Chenba Hogani Election Commissioner Electoral Roll Sing Revision Toduna Sem Sabagi Thabak Toriba Sinariba BLO Amasung Boot Level Workers Singya Piba Senpam Hangat Kre Election Commission Hai Nongna Sender Loba Niyom Asiki Makada BLO Singi Pangpam Tokpa Senpam Gisaru Ani Hangatuna Lupali Sing Terutegi Lupali Sing Terani Toida Hangat Le Masiki Matakter Electoral Roll Singi Revision Thabak Tobigi Damakta Ahenba Sempam Su Haple Election Commission na ahanbo on Electoral Registration Officer ERO singda lupali sing kuntra aduga Assistant Electoral Registration Officer singda na lupali sing kunmanga piragani Malem da maming lerba Bihar Museum Biennial listing ani kunmanga gi ahum subu edition tha sigi tereta gi Patna da horagani Bihar Museum gi Director General Anjani Kumar Singh na Akasvani da hai Thorum Aduda Ethiopia, Peru, Venezuela, Ecuador, Mexico, Argentina, Indonesia yauna malengi ate leba kyagi artist amadi akang aishina sarup yagani Thorum asigi manungda khananenaba exhibition amadi natki oiba thorum singsu pangtokani mahangna hai chei ani kanarga pangtokpa mifam asida tongan ba lebak singda museum singa mari lenaba hiram sing yauna ate hiram kya da su khananenagani Leba sigi ningtam nimi palan tharong yengduna Delhi Police na cheksul tharang oina tha sigi tara truk fawba leba ki konungda aerial platform singda athingba thamkre Hojik aroi pada maroi ba paw amukhana Security Force na rajya sigi tongan ba mafam kaya dagi aina tingkraba loop singi miyo kya lepna phagatli Fasaina Ayush Mantraloga Khanarba Matungda Ayurveda Ahargi category gi makhada Ayurveda gi chinjak sing sem sanabagi definitive list ama puthokle Malingi ngwa khwaidi yamna putopa lebak singi manungda varatna anishuba mafamda leiri amashung Kendra gi Rail Mantri Aswini Beshavna Vafnagar Azodhya Can Weekly Express Train ngasi Vafnagar Railway Station dagi lamtharagani Pauluzeri